ngasi nouna mioi nipan amaga positive oiduna apunba case amaga kunthani thoi yaukhre ngarang athengmada Jenims ki bia delda mioi ahum nouna tamthirabalaina laisat asigi positive oikraba matung ngasi su inau nouna Rims ki bia delda mioi nipal amaga positive oibadagi state asida apunba confirm case chamaga kunthani thoi yaukhre adum oinamak ngasi nouna positive oikraba mioi nipal asigi official oiba press release ta thadoroktri nouna positive oiraba mioi nipan asigi manungda Imphal West tagi ani Kamjong dagi mari Urkhul amade Jiribam district tagi amamamni Amaromda laichar asidagi phaduna mioi ani amaga ngasi Rims tagi discharge tawkhre hairi hojik phawda mioi ani asi tharaga punna mioi nifu recover tawduna active case ta maudrani thoi leiri nauna discharge tawkhraba mioi ani asi Urkhul dagi ama Kamjong dagi amani Nakalamoromda ngasi nungthil pung manga phawbugi reporta malemgi oina tamthirabalaina laisat asina sienkiba migi masing lakh ahumga lising maudra humdoiga chatruk humdra taret sukhibaga loinana confirm case na lakh humphutaret ka lising kunipan ga chamnga kunthra taret yaukhre India gi oina laisat asina sienkiba migi masing lising taruka chahum humphunipan yaukhre confirm case na lakh ani ga lising kuntaret ka chahum humphutaret yausinkhre masigi manungda active case lakh amaga lising tarani thoiga chani kunthra mapani amadi recover tawba ngamkhiba masingna lakh amaga lising nipan ga chatret yankhai tareni malemgi oina Indiana laina laisat asigi telida taret subada laikhre aduga topa pawmana laiminnaram macha negative oiduna hankhrabasu mapadi positive oire Wangoi gi manung chanba irom maijra ogda leiba quarantine center amada quarantine tawminnaram mapa macha matam khragi mamangda macha negative oiduna mayumda hankhrabasu mapadi Rims ki BRDL da test tawbuda positive oirakpadagi leikai miam mipainabaga loinana macha adu amu hanna test tawhaningbagi wafam phongdoknaragi Paobilai news reader ki video bu yengbiriba khudingmakpu thagachari